Agisbani Imphal Nolini Devi na pau pajari ahanbada maruiba pau Manipura COVID-19 gi phibam phagalaktuna hojik active case subnatagi 39 khakta ngaire naba phabagi sangsa da marputra nipan dasmik madi ahumda leire Sahi ani leplurabagi tungda Bharat ki international flight sing ngasi ahing nongyai dagi amuk khanna paiba haurakani Kendra ki information amasung broadcasting mantri Anurag Thakur numit humni gi Dubai khongchat ngasi dagi haurakani amasung leibak asida sahi 12 dagi 13 phawbagi manungda leiba angang kodi ama lakh manga hena covid ki vaccine kapkhre Leibak asida hauji oiriba COVID-19 gi phibam yenglaga tabiriba singna laichet asida gi ngakthoknaba makhagi niyam singsi ngakna chatpina bahajari vaccine kapa yarba mipum khudingmak suksoi soitana vaccine kapthokpiu face mask supiu social distancing suksoi soitana ngakpiu amade khutsa sengna hamdokpiu mai mit sengna tathokpiu hauji mapungoiba pau Manipura COVID-19 gi phibam phagalaktuna hauji active case subnatagi 39 khakta ngaide Ngarang COVID ki anaba myo yangkhaini thoi naba phakibaga loinana leina asidagi naba pharakpagi sangsada madputra nipan dasmik mari ahum yaure myoi mari na nauna positive oiki ngarang myoi amata sikibagi paulete hauji phawbada leina asina sikiba masing lising ani sama kunchure Raja sida COVID ki vaccine dose la kuntaret lising humputra manga chama panya khaini thoi kapkhre masigi manungda ahanba dose ki oina lakh tara manga lising kuntra ni thoi chama pan kuntra mari amasung ani suba dose da lakh tara ma thoi lising humputra taret chani pan humpu mari yauri precaution dose na lising humpu manga chama yankhai mari kapkhre Namit mari ni sathagadaba National Mathematics Day amachung National Science Day thawdam ngasidagi hoduna Tagel Fata laiba Manipur Science and Technology Council Master ki complex ta pangthokli tharumasi tha asigi kunmapan phawba chathagani Assam Rifles ki Mori Battalion na Holland Phai amachung Gamnom Phai khungang da laiba laidabagi pankhai gi makhada laiba myoising amachung lukhrabi singda jana thaknaba potlam kaya marung ngarang yen thokre Assam Rifles ki Technopol Battalion na Technopol Jila ki Chokthong Khungang da Water Supply Scheme ama Kuladu ki Village Authority da ngarang khusi nakre Khungang adu ki khunja chingna thengna riba ising phangdabagi awaba mayokna riba sing kokhanabagi damag Sadbabna project ki makhada Water Supply Scheme masi sabani haidi Namit humni sathagadaba awang nupuklamdam ki Kala Sanskriti Utpa mega event Isan Manthan ngarang kendra ki Culture Mantri G Kisan Reddy na Delhi da hodokre Thauram du da kendra gi mapal thauram amasung Shiksha Rajya Mantri Dr. Rajkumar Ranjan Singchu saruk yakhi Griha Mantri Amit Shah amadi Assam amasung Meghalaya gi Mukhi Mantri Singha Raijani gi marakta leiriba ngamkhoi gi matang da khananaba mifam mama tha asigi kunmapan da pangthoklagani haina Meghalaya gi Mukhi Mantri Konrad Changmana hairi mifam asi pangthoknabagi dama kendra gi Griha Mantralaya gi office dagi khanghalakle Kendra ki Griha Mantri amadi SLNC ki marakta Santi ki wari ki matangda Mukhi Mantri na hai karigumba tanja phanglabadi hiramasi ki matangda khanagani amasung Santi ki wari makha chathanaba honagani Pradhan Mantri Narendra Modi na Akashbani ki thongda lebak asigi manung amasung mapalamda leiba miyamda piba mahaki pungning ki wa man ki bat thauram hayeng ayu pung 12 da sandokani tharamasi marphutare suba edition ni Pradhan Mantri ki Man ki Baat thauram Akashbani amasung Doordarshan ki channel khudimak AIR News ki website amasung News on AIR ki mobile app tasu sandokani Taramasi AIR News DD News PMO amasung Information amasung Broadcasting Mantralaya ki YouTube channel sing tasu sandokani Pradhan Mantri ki pukning ki wahek loibaga lamlam ki lon singda amuk ana sandokani Man ki Baat ki Manipuri wahanto Akashbani Imphal na Kangla amasung Sangai channel animakta sandoktuna tahangani masi hayeng numidang pung 9 dasu amuk hana sandokani LRS Surajanpur dasu thaurum asi relay tawduna sandokani Mar paite kabui thado mau amasung tangkul londana ningthokaba numita sandokani tabiriba pawasi Akashbani Imphal dakini
Sahi ani leplurabagi tungda Bharat ki international flight sing ngasi ahing nongyai amuk hanna paiba huragani. Leibak asiki international flight sing COVID-19 lai chatna maram oituna lisingani kungi March thadagi paiba lepki bani. Kendra ki Civil Aviation Mantralay na hai international flight sing asi Haksel Mantralay na piba COVID-19 ki chatna kangnun sing ngak na paiga tabani. Airport Authority of India na hai COVID-19 ki yenglaga sarkar na piba anoba guidelines sing ngak na flight sing asi paigani. Guidelines sing adugi manungda international flight sing da seat ahum khaktuna thamba amasung crew members sing da mapungpa na PPE gi kit sijinaba sing komthokle haidi. Kendra ki Information amasung Broadcasting Mantri Anurag Thakur numit humni ki Dubai khongchat ngasi dagi huragani. Maki khongchat manungda mantri na cinema amasung television ki tungan pa company singi CEO singa mifam pangthokani. Dubai Expo ki saruk ama oina hojek pangthokliba media amasung entertainment chayol palan thauramda Indian Pavilion dasu mantri na chatkani. Tri Thakur na lebak atuki mantri sing amadi udyog ki makok thongpa luchingba kaya ka unagani. Dubai Expo da Bharat ki media amasung entertainment industries asibo malem da sakhang na bagi matang da pangthokadaba thauram amada Sri Anurag Thakur saruk yakani. Media amasung entertainment sector da thabak tawriba miyoi kaya gasu mahaka unarakani. Lebak asida hujik phawbada COVID vaccine dose koti sama marpunitoi lak marpuhumdo hena kapkre. Haksel Mantralay na hai ngarang khakta da vaccine dose lak kunmanga lising marpumato hena kapki. Sahi tara nithoi dagi tara mari phawbagi manungda leiba angang singda COVID vaccine ki ahanba dose koti ama lak manga hena kapkre. Twitter da thagatpa warol amada Haksel Mantri Mansukh Mandaviana vaccine kapthoklaba naha singbu thagatpa phungdoki. Healthcare worker, frontline worker amasung sahi humpu mathak talaiba miyoi koti ani lak kulhumdo henbada precaution dose sing kapkre. Haukiba pung kunmari da miyoi lising ani chahum nipumapan laina asina nabadagi fagalaki. Naba pagalapagi sang sada marputara nipan dasmek tarit mangani. Rashtrapati Ramnath Kovind gi numit nini ki Uttarakhand khongchat ngasi dagi haurakani. Haridwar da laiba Divya Prem Seva Mission gi Silver Jubilee thauram gi hayang aroiba numita Rashtrapati na wangangani. Nimit tarani sathagadaba Mega Red Fort Festival Bharat Bhaga Vidhata Delhi da laiba Red Fort ta hokre. Tharamasi Kendra Women and Child Development Mantri Srimati Irani na ngarang haudokhibani. Thauram tida wangang laduna Srimati Irani na hai Pradhan Mantri Narendra Modi ki lamjing makhada anawa Bharat ama ohenna bahonabada mipum khudimangna saruk yagadabani. Mangna hai Red Fort asi monument amakhakne haina loba yaroi masi leibak asigi yamna maru oiba mafam amani. Festival asi Azadi ka Amrit Mahotsav ko mari lenana Culture Mantralay na sinbani. Masida tungan pa mafam dagi lakpa khutsa hairaba miyoi humputara hienba na makoi gi haising basing adu uli. Akoy bagi pibam kannaba malem gi khwaidagi chawba ihauda ngasi numidang pung 9:30 9:30 phawba punga machupna darka leitaba mai pumnamak muthatuna art hour palan tawgani. Kumsi sahi ki palan thaurum asigi thimdi tungi punsi lepsa bahai basini. Palan thaurum asi March ki aroiba thangja numita sahi khudingi pangthokli. Palan thaurum asida malem ki lebak chama marpu hianbana saruk yakani. South Asian Athletics Federation Cross Country Championship ki anisuba edition amasung 63 suba National Cross Country Championship ngasidagi Kohima ki Indira Gandhi Stadium da hokre. Championship sing asi raja asina yumbu oiduna anba oina pangthokpani. Championship asida khai Asia ki lebak sing Bharat, Bangladesh, Maldives, Nepal amasung Sri Lanka saruk yari. Indian Premier League Cricket ki 15 suba edition ngasidagi Mumbai da huragani. Haudopagi match Mumbai ki Wankhede Stadium da mamang ki defending champion Chennai Super Kings ka Kolkata Knight Riders ka sanagani. Match sachi numidang pung 8:30 dagi hogani. Loisilakpada COVID-19 dagi ngakthoknaba vaccine kapthokpa face mask suppa phut taruk lamdana leiba khut chamati mai mi taru tanana thamba haiba achamba thawong sing asi ngangna chatpinaba amuk khanna ningsingjari. Adoibada maruiba pau amukhanna Manipura COVID-19 ki phibam phagalaktuna hojik active case sumnatagi 53 khaktang haide. Naba pharapagi sangsada marphutara nipan dasmek mari ahum da leide. Sahi ani leplurabagi tungda Bharat ki international flight sing ngasi ahing nongai tagi amukhanna pauiba hokrakani. Kendra ki Information amasung Broadcasting Mantri Anurag Thakur numit humni ki Dubai khongchat ngasi tagi hokrakani.
अमशुंग लेबाक असिदा सही 12 तगी 13 फाउबगी मनुंगदा लेबा अंगांग कोटी 1,05,000 हेना कोविड की वैक्सीन काउखरे पाउलोजरे।